2009 gi matamda North Korea dagi mioi lising ani ga chamapan tramari mai pakna chenthoraki adubu masigi matung 2022 gi matamda North Korea dagi mai pakna chenthoraki ba mioi masing asi samdagi humfu dareta hantaraki ngasidi North Korea dagi chenthorok namba pambe asi amatta leitabaga chap manarabani maramdi hanaga manadaba maungda akanba security ka thamkravani adubu faniam section ma taragasu North Korea dagi mai pakna chenthorok pa ngamkiba lambi amakhak lei masigi graph asida munni yengbiu 2009 10 11 gi matamda mioi lising gi mathakta North Korea dagi mai pakna chenthorok pa ngamki adubu 2011 gi matungda khudingmak ahungba lakhi 2011 gi matamda Kim Jong Il sikraba matungda magi machanaba Kim Jong Unna North Korea gi supreme leader oirki mahakna North Korea gi leader hek oivaga ahanba paikhat ki thabak asi leibak asidagi mioi amata senthokkiba ngamdana thabak asini North Korea gi north thangba border da signal jammers kya install tawki masina atopa leibak ki selamadi satellite ki signal sing loina block tawki masina North Korea gi mioi singna China rom da senthokkibasu yamna awaba oinki aduga China rom dagi pochai kya illegal oina pusilakpasu ngamankide mafum masida phone call monitor tawnuba tower kya su saki masina Chinese ki smuggler singna North Korean singna senthokibda mateng pangbasu ngamankide mafum masida watch tower su hanadagi masing hena saki watch tower asigi manungda soldiers singna machine gun pairaga mafum adu senaraga lei kanagumba mana senthoknaba honabu ubda adum kapagi ayabasu makoida lei surveillance camera amadi sensors kya su mafum masida hapki masik natana border asida nanthokpa ngamdana maungda khajilaga semki numidangi matamda senthoknaba honabda unaba motion detecting floodlight su thamki border asida khariba fence asida electric su chenhan khimadi mafum asida landmines kya su thamki most play India gi khoriki pamnaba Bengali superstar Kaushini Mukherjee represent tawba sigi maramda khangminasi register tawba sana bonus 500 fangani slot game sanaraga thoiraga di withdraw su laina tawba yai phone pay gpay mani bank transfer mek tada deposit tawba yai sign up tawraga promotion section da promo code spin id se haplaga 100% welcome bonus fangani download tawbagi 200 amadi Facebook ta review tawbagi 200 amaga su fangani affiliate member oraga 50% commission fangwi yai comment apiribel links de register tawraga bonus claim tawbiu masida uriba saktam asi North Korea gi aronba agent gi saktamni makoina mioi simu chenthokpada mateng pangma saraga North Korea gi authority da musina ki dawribani masikang natana North Korea na makoiga thangnaba lebak singsu yanaba puraki senthorok mioi singadu North Korea da musinar uhaini yanaki 2014 gi matamda North Korea ga Russia su masigi matangna yanaki madi senthorok singadu North Korea da loina sinaki masigi matungda ikui kuidana China ga su sab manana yanaba puraki asumna hanadagi amuka hena section ba helakpasida senthoknaba honaru mioi kasu mathwai mangki 2023 gi matamda mioi taruk senthoknaba honaruda landmine da pokhairaga sikhi mioi kasu senthorok matamda kaptuna hatki aduga mioi kya amana mafum adugi chingsing adu lanba matamda sikhirame North Korea dagi zoo ko bunapa ama China da mai pakna senthoraki adubu China hek Europe China gi police na faki aduga North Korea da mu sinadringai da zoo na China gi jail du dai senthoraki dubu amuka su faki madugi matung zoo North Korea da sinaraki amadi mark se dum hatok rehne thajanai masikang natana zoo gi maralejida ba family members sing su loina jail da thamki North Korea da yun jwaje ko bo punishment amalai masida imung amagi miyo emana hek North Korea dagi senthokki pamatamda imung adu loinamak jail da thamgani asumna North Korea gi jail da angang musa dagi horaga ahal oraba singsu loina lai masigi chanabesna North Korea gi miyo emba senthoknaba honabagi masingasi yamna hantaki maramdi masakha risk loba natana hek soibi matamda imung manungi miyo khudimak loinamak punishment fangadoribani aduga yamna ngakpa amana North Korea gi border guard singasi senanaba guard sing amasu thami mamangna mioi kyana guard singda pesa piraga dominna senthokibada mateng panghalami adubu hojikti masi yadanaba atopa department gi guard sing amana makoibu senaraga thami asumna senja thumja torma fabangamada manasu fangani maramasina hojikti guard singda pesa piraga senthokibsu yadre border mayada numidangi matamda train amadi gari sing satpasu athing mathamki aduga matamayamada drone gumba singna border mayada kupna senaraga lei masigi sathikraba security sing asi leiragasu North Korea gi mioi sing ngasing sisu senthoknaba honabadi leptri kamdongna senthokani habigi plan asi tawba matamda tha amadagi chahi ama fawba hena changlibani mioi singna border manak asida pambi hekpa saraga mafam rugi security madi landmine sing leifam mamutana khangnabu honaga dawribani
2020 की मतमदा चाइना दा COVID-19 संतोरखे मदी मसिना नॉर्थ कोरिया की अथॉरिटी सिंगना यामना चेक्सिन बे हेंजन की मरमदे नॉर्थ कोरिया दा हिदाक लांगथकी फैसिलिटी फजनल लाइते मदी मफम सिगी मियोय 42% मुक्ति चावा थकपगी वाटपगी लैना नारिफनी अदुना मखोयगी इम्यून सिस्टम असी यामना सोनबना लैना असिना लाइना चंगलकप ngamkidoribani sumna नॉर्थ कोरिया ना मखोयगी बॉर्डर सिंग से अमुक हेन चेक्सिन हंदुना कनामता चथोक चसिन यान किदे मखोयना वाल क्या खगतुना हाना ललोल मसिंगना फाउंडर मलमी सिंगना फोबा लोइन खाजिन की मसी खंगनतना मतम मदुदा नॉर्थ कोरिया की म्यूसिंग फोबा मसागी लमदा चनिंग ममफम दा चटपा याकिदे नॉर्थ कोरिया सी प्रोविंस मापन थोकना खाइदुई अदुगा म्यूसिंगना मसागी प्रोविंस तगी अतोपा मदा चनिंग मतमदा फटलाउना चटपा याकिदे सुमनगी गवर्नमेंट ए बपीरब मतुंगदा चटपा यानकी अदुगा करिगुमा तुमिना चलम थोकलबदी इमुंग मनुंग लोइनमक जेल दा थंबगी चराक पीकी मरम असना म्यूसिंग से नॉर्थ कोरिया दगी चेंथोखिबसी अमुक हेन ओइथोक्तबो ओहिनकी मरु ओइना साउथ लेब म्यूसिंग दा अमुक हेन खुदोंगचादबो ओहिनकी साउथ लेब म्यूसिंग से साउथ कोरिया दा सेनखिबदी याय अदुबु साउथ कोरिया गा ताइनबो बॉर्डर असना अतैदगी अमुक हेन सेक्सिले नॉर्थ कोरिया अमदी साउथ कोरिया की बॉर्डर से DMZ असना खाइदोकलगा लै DMZ हेबदी डीमिलिटराइज जोन हेबनी मफम असी पृथ्वीदा ख्वाइदगी मिलिटराइज ओइबा मफम सिंगी मनुंगदा चलिबनी नकल अनिमक्ता मखोय मखोयगी आर्मी सिंगना ngak सेंदुना लै मफम असी 250 किलोमीटर सांगे मदी 4 किलोमीटर पाई मफम सिदा आर्मी क्या मदी मिसम क्यासु सिख्रबनी मरु ओइना नॉर्थ कोरिया की मियो क्या मफम से फाउरगा चेंथोकिना भोनाफदा सिखी मफम सिदा वाच टावर क्या लै मदी अकोइफदा लोइन खाजिले मसी खंगनतना लैंडमाइन्स मदी स्नाइपर क्यासु बॉर्डर की अकोइफदा लोइन थमे नॉर्थ कोरिया मदी साउथ कोरिया सी कंट्री अमक ओरमबनी दुबु 1945 की मतमदा खाइदोखिबनी मरम असना साउथ कोरिया ना नॉर्थ कोरिया की मियोय खुदिमक मखोयगी मी ngakतनि हेने लोइन खले अदुना कनागुमा मियोयसिंगना साउथ कोरिया दमना माइपांगना सेंथरोकप ngamlabadi साउथ कोरियन गवर्नमेंट मफम चाना लाइफमना चिंबल लोइन पीगनी मरम असना नॉर्थ कोरियन सिंगसु साउथ कोरिया दा सेंथोकिबा पामे दुबु DMZ लेबन मसी ओइथोक्तबा अमगा चप मानै DMZ सिदा नॉर्थ कोरिया की लानमी 750,000 थादोकलगा थमे अदुगा कनागुमा मियोयसिंगना सेंथोंगनबो होनबो उबदा अदुम कापतुना हाटपगी अयाबा पी DMZ की अकोइबदा लैंडमाइन 2 मिलियन मुक हेना संतोकलगा थमे मरम असना साउथ कोरिया रोमदा चेनखिबबुदी चाइना नत्रगा रशिया रोमदा चेनखिबना हेना खुदोंगचाइ अदुगा हाना सेंथोखिबा अयामबसु चाइना अमदी रशिया रोमदगी चेनखिबा ngakतनि अदुबु चाइना नत्रगा रशिया दा माइपांगना सेंथोकपा तारगसु थबुक्ति मसिदा लोइबा नत्रि मरमदि चाइना अमदी रशिया सि नॉर्थ कोरिया की एलाइनी अमदी मखोइना थेंगनबा तारगदी अमुंग नॉर्थ कोरिया दा सिनरकदौरिबनि मरम असना मफमदुदै अमुक्का अतोपा लेबाक अमदा चटपा मथौ ताइ मखोइना चटपा याबा अतोपा कंट्री सि मंगोलिया थाईलैंड वियतनाम अमदी कैम्बोडिया सिनि मसिगी लेबाक सिंग असि नॉर्थ कोरिया दगी चेंथोरकपा सिंग अदु नॉर्थ कोरिया दा सिनबगी महुता साउथ कोरिया दा ओइना सिनगनि अदुबु चाइना नत्रगा रशिया दगी मसिगी लेबाक सिंग असि दा लाकपाय बिसु अराइबा थबक अमदि नत्ते चाइना की सर्विलेंस असि पृथ्वीदा ख्वाइदगी चेक्सन बसिंग मनुंगदा चलिबनि चाइना की चौराकना सर्विलेंस कैमरा से 700 मिलियन मुक लै मसी अयामना मियोइसिंगी फेशियल रिकॉग्निशन तौबा ngam ngakतनि अदुना चाइना फाउरगा लाकपाय बिसु ओइथोक्तबा थबक अमगुमनि चाइना की ओइना नॉर्थ कोरिया गा ताइनबा बॉर्डर दा सर्विलेंस कैमरा कयासु थमे मसिना चाइना की स्मगलर सिंगना नॉर्थ कोरियन सिंग दा मतेंग पांगबसु ngमंदे 2007 की मतमदा मसिगी स्मगलर सिंग असना मतेंग पांगबगी $2,000 मुक लौरमे अदुबु ngasiदी मसिगी चार्ज असि $20,000 मुक ओइख्रे मरम असना हुजिक्ति नॉर्थ कोरियन से अम्बा चाइनीज सिंगदगी मतेंग लौद्रे मरमदी $20,000 हाइबसि यामना यामबा पैसाने साउथ थंगबा बॉर्डर दसु DMZ लेबा मदी नॉर्थ थंगबा बॉर्डर दसु यामना चेक्सिन खिबासना नकल अनिमुक्सदा चेंथोकपगी लंबी अमता लेते अदुबु नॉर्थ कोरियन सिंगना मसागी फ्रीडम पामा हेनमन खिबना मखोइना होनदुना लाकपदा अतोपा लंबी अमा थेंगनखि DMZ फाउरगा चटपगी महुता साउथ कोरिया रोमदा समुद्रदा इसिंगदा चटपगी लंबी अमा थेंगनखि अदुबु मफम असि लानबो होनबदा नॉर्थ कोरिया की नेवी अमदी अकनबा नोंगलै नुंगसित क्यासु थेंगनगनि मफम असिदा इसिंगी फिबम असि यामना खुदोंथिनिङै ओइ चही खुदिंगी nga फबा मियोय क्या मथ्वै मांगलिबनि अदुगा मियोय सिंग असना सेंथोखिनबो होनबा मतमदा सुमनगी इसिंगदे लुप्तनबा हि मचागुंबा अमखक्तनि सिजिनगदौरिबसि अदुगा मखोइना सेंथोखिबसि नोंगलै नुंगसित कन्ना तौबा मतमदा सेंथोखिनबो होनै मतम असदा खुदोंथिबा तंजा ओइरगसु अमरमदा नॉर्थ कोरिया की नेवी सिंगदगिदि नांथोकपा ngमौगदौरिबनि यामना तांगना थोकपा थौदोक अमदा नुपा अमा सुपनगी इरोइरगा साउथ कोरिया तमना योरकपा ngमखि मार्क सिंगा फबा मीनी अदुना मतम कुइना इसिंगदा दुम लैरकपना कुइना इरोइरगा चटपा ngमखि
mahakna magi jacket manungda diving suit asi selaga amadi magi nga fawgi hi macha aduda fins asi lotlaga puraklaga mafam chawa yenglaga iroiraga lakhibani asumna pung taruk iroiraba matungda South Korea yorokpada drain amagi manungda lotki madugi matung kangfal tamna kilometer 3 mung makhongna chatki aduga South Korea gi border guard singna thengnaki asumna mahakpu kanbiki aduga atopa thodok amadana North Korea dagi chul unli hariva nupa asigi wari isni Marxi South Hwanghae province da leva North Korean government gi spy amani Marxi North Korea da dum wata padana leiravani dubu mahak masagi freedom pamana South Korea da senthokhinaba plan torumki Lina magi thabaki saruk ama oina samudra mapan gi border maya da inspection torumki masigi khudongchaba laudura mahakna mafam dugi fencing watch tower amadi landmine sing adugi lefam adu fazana yengthoklami asumna mayum halakpaga mahakna mamanaba ama horaga North Korea dagi senthokhinaba hairamki ahanbada mamanaba adunu yaramde dubu magi plan adu fazana khangalaba matungda oithokpa yai khandunu yarakhi asumna makoi anina karamta khanghandana plan asi makha chathaki asumna lina bike tire pam amadi chana thaknaba khara leiraga magi bag ta hapsalame aduga numidangi mamsilakpa matam ngairaga makoi ani lakpa horki asumna gari du mafum chana khamlamlaga makhongna napi asongba landmine leba marak aduda lakhi lina landmine singi lefam adu fazana khangmana mafum adu yam laina lanthorki asumna border gi fencing khari mafum adu yorki aduga fence adu electric yawra yengba matamda laibak fawna yarumkide asumna makoi ani mafum adu lanthorki leisil kara thajilakpa pungmam mamba tanja ngairaga makoi ani samudra mapan tamna lakhi lina pammaduna tayar adu nuksit halaga isingda tawrga chanaba purakpani adubu tanja adu pammadu nuksit hanba yaramde asumna makoi ani maning hanbadi yadavanina iroiraga oina lakhi makoina iroiraga chatkadorivasi 4 kilometer muk sangba mafumne adubu pung ani mung leptana iroirakpada warakpadagi makoina purakpa posa yamba loina langthoklame madugi matung pung mari muk iroiraba matungda legi mamanabadu iroibagi pangal amata yarumde asumna lina makut namana mamanabadu pairaga makut nama amana iroiraga lakhi adubu tanja aduda jahas ama lakpu uramki jahas adu North Korea gi navy soidana oiramgani khanduna makoina matwai hingnanaba leijaba pangal fudoktuna manak nakpa island ama tamna iroiduna lakhi aduga laibak favana island aduda umakak khara taraga leiramki asumna makoina island aduda matam khara lotlaba matungda umakak adugi matengna amuk iroiraga lakpa horki matam khara gi matungda South Korea gi border manak yoksilakpa matamda jahas amagasu thengnaki makoi anina soidana sirani khalaba matam aduda jahas adu South Korean navy gi oiramki navy sing adunasu makoi ani lakpadu ubagi kuina makoi ani bu tracking tawduna leirakpani haina phongduki asumna makoi ani jahas ta hapkalaga South Korea tamna purakhi li amadi mamanavadu matam kuina wahong pahong ka tawduna North Korea dagi tasengna senthorokli brahibadu khangnaba hunaki asumna tasengna senthorokpa oirambadagi makoi ani ngasidi South Korea da maning tamna hingli adubu ngasing asisu North Korea da mioi kyadi senthokninglabasu ngamdaduna leiri maramdi North Korea dagi maipakna senthorokpa habisi oithoktaba thabak amaga chap manai subnagi madaw yaba amani khaktana maipakna senthorokibani aduga lepalaitana North Korea gi border singda section bagi changsu sumsum henkalaklibani maram asna leibak sidagi mioisangna senthorokpagi masingsu sumsum hantharaklibani ekoina graph asidasu mayek singna ubu fanglibasni aduna Kim Jong Un North Korea gi supreme leader oirakpa mikuptagi North Korea dagi senthokibasi oithoktaba thabak amu oiri